Akaswani Imphal Ningthoukhongjam Suni na pau pazari ahanbada maroiba pau. Security force na thiba humbagi thabak chathabada lalhobani panamadi khusukulai kaya phare. Hanagi Mukhyamantri Nongthombam Biren na hairi si minister gi haksel gi tengbang makhada rajya sigi mioi lak anilising humbudra layengkre amasong Pradhan Mantri Narendra Modi na Emerging Science and Technology gi Innovation Conclave lising ani kunmanga ngasi Nai Delhi gi Bharat Mandapamda hawdokani. Security force na thibomgi thabak chathabada tongan mafamdagi lalobani panamadi khusukulai kaya phare police ki pauna hai rajya sigi singa masung tampaki jila singda security force na thibomgi thabak leptana chathari Thoubal jila gi chongtham konadagi pambaina luchingba UNLF ki mioi anifa ki pharba mioi singadu Imphal West ki mayang Imphal konchak amasung kakching jila gi irong jasabidagi ni hairi mioi singasi micham miyamdagi namduna sel khaibida chenaba mioi singni mioi singasidagi magazine yawba 9mm pistol ama kapa yariba maru manga na chingba polam khara phangki zila asigi khongjom bazar dagi KCP ki mioi ahum pharaba mioi singadu Bisnupur gi kumbi terakong wangu parking amasung Imphal East ki pukhau na harup tagi ni hairi security force na lalolup asima ki mioi amasu Imphal East ki purai romba khongrang makhongdagi phaki mioi asi yaripok nganu khonglitan makhongdagi ni mioi singasina haidorokpadagi magazine yawba 303 rifle lama single barrel nomai ahum shotgun ahum grenade ahum detonator manga cholbor gi marukuntra lupasigi ming yawba demand letter yangkhaini toy 303 rifle manga lupasigi tongan ba functionally singi sil manga yawba aina yadwa polam kaya su phangki intelligence dagi phangba pawi matungina aina yadaba masung miyam dagi nam haduna sel khabigi tabak tawba mioi sing phana bati bumgi tabak leptana chathari Police na thibomgi tabak chathabada aina thingkharba laloglup KCP tengbang nganbagi masana masabu surgeon ni haijaba mioi ama kakching lamdongdagi pharba mioi du Bisnupur jila gi laingobi mayai lekai dagi ni haukiba thangja numita security force na Imphal West ki wahengbam lekai dagi KCP PWG gi mioi ani faki pharba mioi singadu Imphal gi akoibada leba dukan sarkar gi office amasung micham yam dagi sel khaibada chenabani hairi Kamjong jila gi Ramrai Eco Tourism Park ta chathaki isai nongmai amadi nat kiba thoram Tangkhul Music Festival mai pangna loishin kre Assam Rifles ki pauna hai Echoes of Peace hai hiramda numinini chathab pangthokiba kumai adu Bharat Lanmi amadi khul adugi matenga loina Tangkhul Music Forum na sinbani Tengnukpal jila gi Moreda Sabangkut kumai Assam Rifles sinduna pangthokre Hanagi Mukhyamantri Nongthombam Biren hairi si minister gi haksel gi tengbang CMHT gi makhada mioi lak ani lising humudra la yengkre mioi lak mari hena enroll tawkre housing phawda yaipa thawrang asigi makhada lupa koti sahum kuntra matoi season nakre social media da thagalakpa warwala mada siri birena hai CMHT hairiba yaipa thawrang asi lising ani 19 gi January 18 da hawdoki bani thawrang asigi makhada Manipur gi miyam da chauna kanaba piduna lakli mangna hai layengba ngamdana leirakiba mioi kayagi mapau tarba matamda scheme asigi magun khangani scheme asi hawdokpa matamda budget lupa koti 10 dagi 10 phawba haplaga hawdoraki adubu hawjikti miyamna scheme asigi kanaba khanglakpa amasugum scheme asibu mai pangna pakhalakpa dagi sahi asigi oina budget lupa koti 95 da hengatkhre mari leinaba bibak singa scheme asi mai pangna honabada maruiba thawdang lawnabasu appeal tawri maki warol amada hai rajya sigi oina hawjik phawbada CMHT amasung PMJAY gi makhada mioi lak manga lising yangkhai tare chanipa kun mathoi layengkre masigi oina lupa koti chatret taratare chading tawkre Barana ICC Women's World Cup lising ni kun manga gi champion oirakpa amasung ahum suba Asian Youth Games lising ni kun manga da Barana taruk suba mafam kalakpada hanagi Mukhyamantri Nongthombam Biren thagadu pongdorakli mangna hai Bharat ki nupi cricket team na ICC Women's Cup lawrokpa asimak lebak asigi sauthok cheningai ni masin hawrogliba sanaroi kaya da anoba inot ama haplagani amaromda ahum suba Asian Youth Games lising ni kun manga da Bharat na sanagi takama tarahumdoi lawduna lebak asigi mingchat porakpada nungaiba phawi games asida Chenbi amasung ki H Monica na mathang sina boxing amasung judo da lupa gi takaman lawrokpa asimak rajya sigi madi lebak asigi sauthok cheningai ni pawgi marakta na atenba break ama Seizure free lung checkup camp
lung cancer awareness thana lakpaga mari leinana Sija Hospitals na November tang ahum dagi taret fauba free lung checkup camp pangthok jagadori free consultations ka loinana x-ray spirometry test amasung mari leinaba investigation singda chada taramanga discount pijagani adomna lung ka mari leinaba anaba sing leibiragadi khudong chaba sing asi lobi hauna bagi damak Sija Hospitals Langol amadi contact number 90079007994 da pau phaubiro Tabiriba Pawasi Akaswani Imphal Dagini. Pradhan Mantri Narendra Modi na Emerging Science and Technology Innovation Conclave STIC lisingani kunmanga ngasi Nai Delhi gi Bharat Mandapam da hudokani Sri Modi na laibaga sigi R&D ecosystem gi thabak thoram sing he na kumang yangchinaba lupa koti lakh amagi research development and innovation scheme phansu hudokani scheme asina research ki lamda private sector singna he na khudong chaba phangalagani Numiduni Sathagadaba conclave asida tongan malamsinda khang hairwa miyoi lising ahumena saruk yagani. Loinana artificial intelligence, biomanufacturing, digital communication, emerging agriculture technology, environment and climate amasung health yauna tongan mahiram taramatoida khananainagani. Uparashtrapati C.P. Radhakrishnan numinigi Kerala Kongsatanga City Tiruvananthapuramda thunglagani magna Tiruvananthapuramda thunglabaga Kolamda leba Fatima Mata National College ki Diamond Jubilee Tauramda saruk yagani. Ahanba YACU Rapid Chess Tournament lisingani kunmanga ngarang luisinkhre numinini chumna Imphal West Zilla gi Yumjau Lairenbi da chatharakpa thauramadu Manipur Chess Association Imphal West District Chess Association gi mideng makhadna The Chess Academy amadi the Young Socio-Cultural Union anina punna sinbani ngarang luisinbi gi thauramda tournament asida makong mathang takraba singda manamathum sungju yenthokki ngasi phongba pause singi maroiba pausingi damak hauzik Mangsatabam Premananda leire Premananda Thagatsari Suni Malongi Thodoki Kunma Subaning Sing Thoram Pangthokiba Security Force Singna Popi Pambi Sing Yantatuna Manghanba Masung Manipur Rashtra Bhasha Prasar Samitigi Diamond Jubilee Pangthokibi Pauna Ngasi Pongba Pausi Singi Maruba Pau Oiri Assam Rifles na Malomda Nupi Yauna Micham Tara Nomaina Kaptuna Hatkibagi Kunmungarak Suba Ning Sing Thoram Pangthokre CVI na AR Personal Tramathogi Mathakta Wayal Chathagadavani Hairabasu Union Langana Prosecution Sanction Pidre Haina Huyanlan Pau the banner headline Tauri. Pau se Sanga Express English Amasung Manipuri edition, Ponafum Amasung, Sanalibakta Su Ahambalamai the Fongli. Security Forcing a Popi Pambising Yanta Kiviki Pau, a sea Pauxi Ayambada, Ahambalamai the Fongli, Naga Kulai Piber Singa, Popi Tabagi Losang Mai Tadolam Lavamatunda, Security Forcing a Popi Pambising Yantat Krehaina, Huyanlan Paugi Ahambalamai the Fongli, Pausi, People's Chronicle. Tamelong Times Samsung Gun Female the Su Ahambalamaida Tongan headline Togduna Fongli. Sanga Express English Kumja Lisingani Kumavan Fau the drug cartel sing Marufang the Manghangani Haiba, Grihamantri Amit Sagi Wafam Ahan headline Tori. Airline sing the flight at Tomal, Loning Mata Lore, Imphal Delhi Dagi, Imphal Guatina, Haley Haina, Sanga Express Manipuri da Ahan headline Tori, Powers Sanga Express English Su Anisu headline Togduna Fongli. Relief Camp Tangang, Listing Home, Chanipan Taratret Lady Haiba Amasu Sanga Express Manipuri Ahambalamai the Fongli. Gari registration chahi kun fawba sangdokpagi Kanglon Manipur dadi thabak tawon thoknaba khanari haina Sanga Express Manipur da nisube headline tawri Manipur Rashtra Bhasha Prasar Samiti gi Amit Mahasa pangthokibagi pawgal loinana Hindi asi khangjin badadi kanai adubu nampuda chanahanbadi yaning de haiba MP Laisemba Sanjawbugi wafam ponofam sanaleba kamasung People's Chronicle da suhan balamai da fongli IDP sing mayumda han Bagi Mahut Lengang Natantok Labra, Isagi Yumda Hanjin River Fawadi, Lengaki Yathang, Illoy have IDP Singi Wafam Sanalibak Nisu headline Tori, Pawsi Ayam Pawsi Sing the Su, Ahan Balamaida, Tongan headline sing Togduna Fong Tenari. Manipur Ingtapa, Ohanaba, RSS na, Chok Tavalate and Honari Haiba, RSS Ki, General Secretary Wafam Pona from Danishu headline Tori. Naga Singi Santi gi Kongtang Yauna Bharat Sarkar na Thabak Thoramkya Tintahan Banao Wathokya Lagnabugi Masak Oidi Haiba NSCN GPRN gi Wafam Hills Hornbill Express ta Ahan headline Tori Sahi asida Miram dagi Pairakpa Lamkoi Uchek Amur Falcon Masing Hantarakpa Yabagi Mipaiba Raizagi Forest Vivakta Lady Haiba Pawa Masu Gan Female Amasung Tamelong Times Su Ahan Balamai the Fongli Ani Subarani Gaidilu Women's Sports Meet Listing and Nikurmanga Si Tamelong Headquarter Haudolagani Haiba Paw Tamelong Times ta Ahan headline Tori Suni Thagatsari Premananda Aroibada Maroiba Pau Amuk Security Force na Tibo Magi Tabak Satabada Lalobani Panamadi Kuchukulai Kaya Pare Hanagi Mukhyamantri Nongthombam Bire na Haire Se Minister gi Haksel gi Tengbang Makada Rajya Sigi Miyoi Lak Ani Lising Humbutra Layengkre Amasong Pradhan Mantri Narendra Modi na
Emerging Science and Technology Innovation Conclave 2025 ngasi Nai Delhi gi Bharat Mandapam da hudokani Paulo Jare.